Prem Review presenting Robinson Crusoe. Hairibo movie sina aikoi du ning lebasi nupa amakhangna mahanga tonglkiba jahas asi kaibadagi mahak asi island amada leikirami adubu hairiba island asida mahangna nupa amaga thengnaki mahanga thengnariba nupa asi mahakasu lon amada phaunaramde amuksu mahanga thengnakhiba nupa asiga makhoi ni si marup oikhibara natraga nupa asina mu island asidagi chahi kyagi matungda mahakki mayumda hanbang ngamkhiga habsi film asi yangminara khangminarsi Robinson Crusoe hairiba movie sina hokpadi khoida Max korbu nupa mo khoidu holei Max hairiba nupa asina samuda khomana sida numit humni supna mahak ising asta wanthadu lerami adubu mahakna gyan tarko matam astadi mahak lakmina khiba myu sing asi samuda mapana sida loina tadu lerami adude Max nong usumna khalami mahak lakmina myu sing asi hinglibra haina khanduna myu sing asi marakta sanction matam astadi myu sing asi loina sidu lerami adude Max nong usumna khalami mahamasta hinglibasi mahak matomdani haina khanduna mahak lakminaba sirba myu sing asi budi samuda khomala sida loina phumjalami masig matung matam asi asum hawjalaktuna numit tasaraklami adubu hairibu jangal asidi yamna sukpa asina maram mobna Max na jangal asig manung changmangalamde amuksu Max na samuda khomala asi leriba uamagi mathakta kakatuna mahang sumna khandu lerami hayeng hek nonganbaga aina hana tawgodaba thabak asi aina maham asi leibada hingnabagi mafam ama hana fajana thiga haina khalami nongalako matam asida mu Max na mahakki mamangda samuda khomala asida mahang tongdu lakhiba jahas asi loina kaidu lerami asina maram oibana Max na sumna khalami jahas asi gi manaka chattuna mahakna maham asida hingbara changadaba posai singdu loina lawruge haiduna mahang samudra asida iroidu laklami amuksu Max na jahas asi gi thauri sida kakhlaktuna atekba jahas asi gi manungga changchalakko matam astadi jahas asi gi kaama gi manungdagi hoine kapage makhon tarami adude Max na mahakki marakta leriba singjang asu sinaduna hoisina kablolgiba kaasi gi thong asu thukaiba matam astadi kaasi gi manungdagi mahang loijaba simba hairiba hoisi thoklalami masig matungdong Max na atopa kaamna changba matam asida mu chana thaknaba atopa pasai kyada natana nongmai kyamsu lerami amuksu Max na mahakki hui amadi posai sing asibudi jahas asidagi puthoraktuna mahangna maham asidagi chatnabagi hi macha ama sarami masig matungda mahangna jahas asig manungdagi laukthorokpa posai myam amadi hui asibudi mahangna sariba ubaki hi asig mathakta hapchanduna samuda khongman tamna pudu laklami masig matungda Max na mahangna porakliba chana thaknaba singsu chadu lerami amuksu Max na mahangna porakliba chana thaknaba sing asi numit kya chatkini haina yengma matam astadi numit nini humni chatkini habsi khanglami asina maram oibna Max na mahakki hui simba asta supna hairami aikhoini na porakliba chana thaknaba si yamna jamde aikhoini na fajana chagadabani amuksu Max na simba da supna hairami aina jungle asida chattuna aikhoini na chanabagi thirukhige haiduna Max no mai si faiduna jungle asida kanna chendu laklami mahangna sum chendu lakko matam asida mahangna sumna khalami aina jungle asidagi chana thaknaba pochai kya phangla matungda maham asitagi aikhoina nanthokhtuna chatnabagi lambi si soidna phangani haiduna jungle asi tamna dum kana chenchalakha matam astadi hairiba jungle asiti kalimta leramde ihang hangdu lerami madugi simathakta hairiba island asig mathakta ngasi fawda aeroplane ama faw paikidaba oirami asina maram oibna Max asi wakhan jam nungaitraduna mahangna sumna khalami island asig mapanda jahas ama hekta lakpa tarabadi aina jahas adugi mateng lawduna maham asitagi nanthokhtuna chakhrage haiduna mahangna island asig mapanda mahakki leinabagi sang macha amsu sanabagi khalami masig matungda mahangna binocular sinaduna island asig mapanda kana kana lakki haiduna yengdu lerami adubu mahangna sum tawrokpasi hapta kya ama haukhirami madugi simathakta mahangna sumna tawroklibasi tha taruk suraklami adu mahangna leriba maham asidadi jahas ama phawba laklamde noma nominabamu Max samadi mahakki hui simbaga lorina samudra sing mapanda chana thaknabu thiringa matam asida simba hairiba huisina mahakki mamangna jengduna adum khongdu lerami adubu Max nadi mahakki huina khonglibasi karimta khanjandabida lerami adude Max na mu ising thaklaga haiduna mahakki bottle asibu thangkatpa matam astadi mahakki mamangda jahas ama lakpasi urami tasingudi mahakki huina khonglibasi jahas asi lakpai khongmoirami asing matungda Max na mahangna leri maham asi jahas asi lakliba myoi sing asina khangnabagi mahangna maira faiduna mahangna mai thaganabagi paisanu leriba using asibu
ꯃꯩ ꯊꯥꯒꯠꯅꯕꯒꯤ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯎꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯩ ꯆꯥꯛꯄ ꯑꯁꯤ ꯌꯥꯝꯅ ꯇꯞꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯖꯍꯥꯖ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯂꯥꯞꯊꯣꯛꯈꯤꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯦꯛꯁꯅ ꯖꯍꯥꯖ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯑꯃꯨꯛ ꯖꯍꯥꯖꯅ ꯂꯩꯔꯤꯕ ꯑꯁꯣꯝꯗ ꯀꯥꯞꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕꯒꯤ ꯁꯃꯨꯗ꯭ꯔ ꯑꯁꯤꯗ ꯏꯔꯣꯏꯗꯨꯅ ꯆꯠꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯖꯍꯥꯖ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯦꯛꯁ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯖꯍꯥꯖ ꯑꯁꯤꯅ ꯑꯩꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕꯁꯤ ꯎꯕꯤꯈꯤꯗ꯭ꯔꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯕꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯅꯕꯒꯤ ꯆꯥꯟꯁ ꯑꯃꯁꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗ ꯃꯍꯥꯛ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯍꯨꯏ ꯁꯤꯝꯕꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗ ꯈꯣꯡꯂꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯦꯛꯁꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯂꯩꯇꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯍꯨꯏ ꯑꯁꯤꯅꯗꯤ ꯑꯩꯅ ꯋꯥꯔꯤꯕꯁꯤ ꯂꯣꯏꯅ ꯈꯪꯕꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯦꯛꯁ ꯑꯁꯤ ꯃꯍꯥꯛꯅ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯕ ꯎ ꯑꯁꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕꯒꯤ ꯃꯤ ꯑꯃꯠꯇ ꯂꯥꯛꯂꯔꯣꯏ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯍꯤꯡꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯂꯩꯅꯕꯒꯤ ꯌꯨꯝ ꯑꯃꯕꯨ ꯁꯣꯏꯅ ꯁꯦꯝꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤ ꯂꯩꯅꯕꯒꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯃꯕꯨ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯅꯁꯨ ꯃꯌꯨꯝ ꯁꯥꯔꯛꯂꯤꯕꯁꯤ ꯍꯞꯇꯥ ꯀꯌా ꯑꯃ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯁꯇ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯥꯏꯂꯦꯟ ꯑꯁꯤ ꯂꯩꯔꯛꯂꯤꯕꯁꯤ ꯆꯍꯤ ꯑꯃ ꯐꯥꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤ ꯂꯩꯕꯗ ꯑꯋꯥꯕ ꯀꯔꯤꯝꯇ ꯑꯣꯏꯔꯣꯏ ꯀꯔꯤꯒꯤ ꯑꯣꯏꯔꯣꯏꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯖꯪꯒꯜ ꯑꯁꯤꯗ ꯃꯍꯥꯛꯅ ꯆꯥꯅ ꯊꯛꯅꯕꯒꯤ ꯎꯍꯩ ꯋꯥꯍꯩ ꯑꯃꯗꯤ ꯁꯥ ꯉꯥ ꯀꯌꯥꯁꯨ ꯂꯩ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯁꯤꯗ ꯑꯁꯥꯕ ꯏꯁꯤꯡꯁꯨ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯩ ꯏꯇꯣꯝꯗ ꯅꯠꯇꯦ ꯑꯩꯅ ꯂꯣꯏꯖꯕ ꯍꯨꯏ ꯁꯤꯝꯕꯥꯁꯨ ꯂꯩꯔꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯔꯤꯕꯁꯤ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯆꯥꯅ ꯊꯛꯅꯕꯒꯤ ꯄꯣꯠꯂꯝ ꯀꯌꯥꯕꯨ ꯖꯪꯒꯜꯗ ꯊꯤꯕ ꯆꯠꯂꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯖꯍꯥꯖ ꯂꯥꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯖꯍꯥꯖ ꯑꯃꯠꯇꯗꯤ ꯂꯥꯛꯂꯝꯗꯦ ꯑꯁꯨꯝꯅ ꯁꯨꯝ ꯃꯇꯝ ꯍꯧꯈꯤꯕꯅ ꯃꯍꯥꯛꯅ ꯑꯥꯏꯂꯦꯟ ꯑꯁꯤ ꯂꯩꯔꯛꯂꯤꯕꯁꯤ ꯆꯍꯤ 2 ꯍꯧꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯆꯍꯤ 2 ꯍꯧꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯃꯍꯥꯛꯅ ꯃꯇꯝ ꯂꯦꯟꯅꯕꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯇ ꯅꯠꯇꯅ ꯎ ꯀꯌꯥꯗ ꯂꯥꯏꯔꯤꯛ ꯃꯌꯦꯛꯀꯤ ꯃꯑꯣꯡꯗ ꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯕꯥꯁꯤ ꯀꯌꯥꯕꯨ ꯈꯣꯡꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯕꯥꯁꯤ ꯈꯣꯡꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯍꯨꯏ ꯁꯤꯝꯕꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯎꯔꯨꯔ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯛꯁꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯗ ꯂꯦꯞꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯖꯍꯥꯖ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗꯗꯤ ꯖꯍꯥꯖ ꯑꯃꯠꯇ ꯂꯥꯛꯂꯝꯗꯦ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯍꯤꯡꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯍꯥꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯑꯃꯨꯛ ꯃꯦꯛꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯍꯨꯏ ꯁꯤꯝꯕꯥ ꯑꯁꯤꯒ ꯂꯣꯏꯅꯅ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜ ꯑꯁꯤ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜ ꯑꯁꯤꯗ ꯈꯣꯡꯒꯨꯜ ꯑꯃ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯦꯛꯁꯅꯗꯤ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯈꯣꯡꯒꯨꯜ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯗ ꯃꯦꯛꯁꯅ ꯑꯃꯨꯛ ꯈꯣꯡꯒꯨꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯈꯣꯡꯒꯨꯜ ꯑꯁꯤꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯒꯤ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯥꯏꯔꯤꯕ ꯈꯣꯡꯒꯨꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯦꯛꯁꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯈꯣꯡꯒꯨꯜ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯖꯪꯒꯜ ꯑꯁꯤꯗ ꯃꯤꯑꯣꯏꯕ ꯅꯠꯇꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕꯒꯨꯝꯕ ꯂꯩꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯛꯁꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯁꯤ ꯄꯥꯏꯗꯨꯅ ꯖꯪꯒꯜ ꯑꯁꯤ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯤ ꯈꯔꯕꯨ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤꯕ ꯍꯤꯁꯤꯡ ꯑꯁꯤꯕꯨ ꯃꯦꯛꯁꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯍꯥꯏꯔꯤꯕ ꯍꯤꯁꯤꯡ ꯑꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯃꯨꯗ꯭ꯔ ꯑꯁꯤꯗ ꯍꯣꯟꯗꯨ ꯂꯥꯛꯂꯒ ꯖꯪꯒꯜ ꯑꯁꯤꯗ ꯆꯤꯡꯁꯤꯟꯗꯨ ꯂꯩꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯦꯛꯁꯅ ꯍꯥꯏꯔꯤꯕ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤ ꯈꯔꯅ ꯂꯥꯡꯕꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯗꯣꯟꯒꯤ ꯃꯈꯣꯟ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯦꯛꯁꯅ ꯂꯣꯏꯅ ꯈꯪꯂꯝꯃꯤ ꯍꯥꯏꯔꯤꯕ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯁꯤ ꯄꯥꯏꯗꯨꯅ ꯖꯪꯒꯜ ꯑꯁꯤ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯆꯍꯤ ꯑꯁꯨꯛ ꯁꯥꯡꯅ ꯑꯩꯅ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯛꯄꯁꯤꯗ ꯃꯤꯑꯣꯏ ꯀꯅꯥꯝꯇꯒꯤ ꯃꯈꯣꯟ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯖꯪꯒꯜ ꯑꯁꯤꯗ ꯑꯁꯨꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯛꯁꯅ ꯎꯁꯤꯡ ꯃꯔꯨꯝꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯑꯉꯛꯄ ꯀꯌꯥ ꯑꯃ ꯎꯔꯝꯃꯤ ꯃꯍꯥꯛꯅ ꯎꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜꯁ ꯀꯌꯥ ꯑꯃꯅ ꯏꯁꯩ ꯁꯛꯇꯨꯅ ꯗꯣꯟ ꯊꯤꯟꯗꯨ ꯂꯩꯔꯝꯃꯤ
ꯑꯗꯨꯕꯨ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯡꯕꯨ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯕꯥꯂꯤ ꯀꯠꯅꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯗꯣꯟ ꯊꯤꯟꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯦꯛꯁꯅ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯦꯛꯁꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ ꯑꯁꯨꯛ ꯁꯥꯡꯅ ꯂꯩꯔꯛꯄꯁꯤ ꯑꯩꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯅꯥꯝꯇꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯑꯩ ꯍꯤꯡꯕ ꯅꯠꯇ꯭ꯔꯒ ꯁꯤꯕꯁꯤ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯈꯣꯏꯅ ꯕꯥꯂꯤ ꯀꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤꯕꯁꯤ ꯀꯜꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯗ ꯀꯥꯞꯇꯨꯅ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯗ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯕꯥꯂꯤ ꯀꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯜꯂꯤ ꯃꯈꯨꯠ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯛꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯇꯝꯗ ꯃꯈꯨꯠꯄꯨ ꯄꯨꯟꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯦꯛꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯦꯛꯁꯀꯤ ꯃꯈꯣꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯦꯛꯁꯇ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨ ꯃꯦꯛꯁꯅꯗꯤ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯄꯨ ꯀꯟꯕꯤꯕꯒꯤ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯃꯦꯛꯁꯅ ꯈꯜꯂꯝꯂꯤꯕ ꯑꯁꯤꯒ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯦꯛꯁ ꯑꯁꯤꯕꯨ ꯂꯩꯃꯥꯏꯗ ꯏꯟꯊꯨꯗꯨꯅ ꯃꯦꯛꯁꯅ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯅ ꯂꯧꯔꯝꯃꯤ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯃꯦꯛꯁꯅ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩ ꯑꯁꯤꯕꯨ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯦꯛꯁꯇ ꯇꯝꯂꯛꯂꯝꯃꯤ ꯑꯗꯨ ꯃꯦꯛꯁꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯅꯨꯄꯥ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯅꯣꯡꯃꯩ ꯑꯁꯤ ꯀꯥꯞꯄ ꯍꯩꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯣꯡꯃꯩ ꯑꯁꯤ ꯑꯗꯨꯝ ꯑꯣꯟꯅ ꯇꯩꯅꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯦꯛꯁꯅ ꯅꯨꯄꯥ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯊꯣꯛꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯃꯦꯛꯁꯅ ꯃꯉꯣꯟꯗ ꯉꯥꯡꯂꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏ ꯑꯁꯤ ꯂꯣꯟ ꯑꯃꯗ ꯐꯥꯎꯅꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯛꯁꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯑꯇꯣꯞꯄ ꯅꯣꯡꯃꯩ ꯑꯁꯤꯅ ꯑꯃꯨꯛ ꯖꯪꯒꯜ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯁꯤ ꯃꯔꯨꯁꯤ ꯀꯥꯞꯊꯣꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯀꯤꯖꯔꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯃꯦꯛꯁꯀꯤ ꯅꯣꯡꯃꯩ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤ ꯂꯪꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯛꯁꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯇꯣꯞꯄ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯂꯧꯁꯤꯜꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯦꯛꯁꯅ ꯅꯨꯄꯥ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯅꯣꯡꯃꯩꯅꯤ ꯅꯪꯅ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯪꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯦꯛꯁꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯆꯥꯅꯕ ꯈꯔꯕꯨ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤꯗ ꯄꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯁꯤꯅ ꯃꯦꯛꯁꯅ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯆꯥꯔꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯃꯦꯛꯁ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯃꯦꯛꯁꯅ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯆꯥꯅꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯆꯥꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯍꯥꯛꯀ ꯌꯦꯡꯅꯕ ꯅꯠꯇꯦ ꯃꯥꯁꯦ ꯑꯐꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯆꯥꯅꯕ ꯄꯤꯔꯛꯂꯤꯕꯁꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯂꯩꯔꯤꯕ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯅꯥꯄꯤ ꯀꯌꯥ ꯑꯃ ꯂꯦꯡꯕ ꯎꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯥꯄꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯃꯦꯛꯁꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯀꯦ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯃꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯦꯛꯁꯅꯗꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯦꯛꯁꯅ ꯀꯟꯕꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯦꯛꯁꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯕ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯦꯛꯁꯅ ꯀꯟꯕꯤꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯃꯍꯥꯛꯅ ꯍꯥꯠꯂꯤꯕ ꯃꯈꯣꯏ ꯒ꯭ꯔꯨꯞ ꯑꯁꯤꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯦꯛꯁꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯆꯝꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯃꯤ ꯐꯥꯎꯕ ꯆꯥꯕ ꯉꯝꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯁꯤꯗ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯦꯛꯁ ꯑꯁꯤꯕꯨ ꯀꯤꯖꯔꯗꯨꯅ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯛꯁꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯩꯅ ꯖꯪꯒꯜ ꯑꯁꯤꯗ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯕꯨ ꯆꯥꯕ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩꯁꯨ ꯁꯣꯏꯗꯅ ꯆꯥꯊꯣꯛꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯁꯥꯖꯕ ꯌꯨꯝ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯃꯌꯨꯝ ꯑꯁꯤ ꯌꯧꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯆꯤꯟ ꯇꯨꯝꯂꯕ ꯋꯥ ꯀꯌా ꯑꯃ ꯌꯨꯡꯁꯜꯂꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯥꯡꯁꯤ ꯀꯌꯥ ꯑꯃꯁꯨ ꯌꯥꯟꯁꯤꯜꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯂꯥꯛꯄꯗ ꯀꯥꯡꯁꯤꯁꯤ ꯈꯪꯂꯛꯄꯗ ꯈꯪꯅꯕꯒꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩꯁꯤꯡ ꯑꯁꯤ ꯃꯔꯨ ꯂꯣꯏꯅ ꯍꯥꯟꯖꯤꯟꯗꯨꯅ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯁꯤꯗ ꯇꯨꯝꯗꯕꯤꯗ ꯌꯦꯛꯅꯕꯁꯤꯡ ꯑꯁꯤꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯗꯨ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯌꯦꯛꯅꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯁꯨꯝ ꯉꯥꯏꯔꯛꯄꯁꯤ ꯊꯥ 3 ꯐꯥꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥ 3 ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯌꯦꯛꯅꯕ ꯑꯃꯠꯇ ꯂꯥꯛꯂꯝꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯆꯤꯛ ꯆꯤꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯦꯛꯁꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯌꯦꯛꯅꯕꯁꯤꯡ ꯑꯁꯤꯅ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯌꯦꯛꯅꯕꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯅ ꯃꯁꯥꯃꯛꯅ ꯊꯤꯔꯒ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯁꯤꯒ ꯂꯣꯏꯅꯅ ꯖꯪꯒꯜ ꯑꯁꯤ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯑꯗꯨꯗꯩ ꯃꯦꯛꯁꯅ ꯑꯃꯨꯛ ꯖꯪꯒꯜ ꯑꯁꯤꯗ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯕ ꯊꯧꯔꯤ ꯑꯃꯅ
ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯤ ꯄꯨꯡꯈꯠꯇꯨꯅ ꯎ ꯑꯁꯤ ꯃꯊꯛꯇ ꯌꯥꯡꯈꯠꯈꯤꯔꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯦꯛꯁꯀꯤ ꯍꯨꯏ ꯁꯤꯝꯕꯥ ꯑꯁꯤꯕꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯦꯛꯁ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯧꯔꯤꯁꯤ ꯑꯗꯨꯝ ꯌꯥꯟꯗꯨ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯦꯛꯁꯅ ꯌꯥꯟꯗꯨ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯥꯄꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯃꯍꯥꯛꯅ ꯀꯟꯕꯤꯈꯤꯕ ꯅꯨꯄꯥ ꯑꯁꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯦꯛꯁꯀꯤ ꯅꯣꯡꯃꯩ ꯑꯁꯤ ꯈꯨꯡꯒꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯦꯛꯁꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯑꯃꯨꯛ ꯅꯣꯡꯃꯩ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯣꯠꯁꯛꯅꯣ ꯑꯇꯣꯞꯄ ꯁꯪꯁꯥꯔꯁꯤꯗꯒꯤ ꯂꯥꯛꯂꯤꯕꯁꯤ ꯑꯩ ꯄꯣꯠꯁꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯦꯛꯁꯅ ꯑꯃꯨꯛ ꯇꯟꯖꯥ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯊꯧꯔꯤ ꯑꯁꯤ ꯀꯛꯊꯠꯂ ꯃꯇꯨꯡ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯂꯩꯃꯥꯏꯅ ꯇꯥꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯛꯁꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯃꯆꯥ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯀꯥꯞꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤꯅ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯅ ꯂꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯦꯛꯁꯅ ꯄꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯥꯊꯤꯔꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯦꯛꯁꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯅꯣꯡꯃꯩ ꯀꯧꯏ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯛꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯦꯞꯍꯟꯗꯨꯅ ꯃꯦꯛꯁꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯁꯤꯕꯨ ꯑꯦꯝ ꯇꯧꯗꯨꯅ ꯎꯁꯤꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯁꯦꯛꯄꯤ ꯀꯌꯥ ꯑꯃꯕꯨ ꯅꯣꯡꯃꯩ ꯑꯁꯤꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯦꯛꯁꯅ ꯍꯥꯠꯂꯤꯕ ꯎꯆꯦꯛ ꯑꯁꯤꯕꯨ ꯅꯨꯄꯥ ꯑꯁꯤꯗ ꯈꯨꯡꯒꯠꯇꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯦꯛꯁꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯣꯡꯃꯩꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯃꯍꯥꯛꯀꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯁꯤ ꯎꯠꯅꯤꯡꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯎ ꯑꯃꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯎ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯁꯦꯛꯄꯤ ꯑꯃꯕꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯎꯁꯤꯡ ꯊꯣꯝꯗꯨꯅ ꯁꯦꯛꯄꯤ ꯑꯁꯤꯗ ꯍꯥꯠꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯅ ꯍꯥꯠꯂꯤꯕ ꯁꯦꯛꯄꯤ ꯑꯅꯤꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤꯅ ꯊꯥꯡꯒꯠꯇꯨꯅ ꯃꯦꯛꯁꯇ ꯌꯦꯡꯍꯜꯂꯒ ꯃꯍꯥꯛꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯇꯥꯔꯕꯁꯨ ꯑꯩꯁꯨ ꯅꯣꯡꯃꯩ ꯌꯥꯎꯗꯕ ꯇꯥꯔꯕꯁꯨ ꯌꯥꯝꯅ ꯈꯨꯠ ꯆꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯗꯨ ꯎꯠꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯦꯛꯁꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯖꯪꯒꯜ ꯑꯁꯤ ꯂꯩꯕ ꯇ꯭ꯔꯥꯏꯕꯦꯜ ꯑꯃ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯈꯪꯕ ꯉꯝꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯦꯛꯁꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤꯗ ꯊꯝꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯄꯨꯗꯨ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯦꯛꯁꯅ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯍꯥꯜꯂꯛꯄ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤꯕꯨ ꯆꯥꯗꯨ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯛꯁꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕꯁꯤ ꯑꯩ ꯏꯇꯣꯝꯗ ꯅꯠꯇ꯭ꯔꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯁꯨ ꯂꯩꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯨꯅ ꯅꯣꯛꯇꯨ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯦꯛꯁꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯈꯨꯠ ꯃꯈꯣꯡ ꯑꯁꯤꯕꯨ ꯖꯣꯂꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯃꯗ ꯇꯨꯝꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯦꯛꯁꯅ ꯇꯨꯝꯈ꯭ꯔ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯦꯛꯁꯀꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯦꯛꯁꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯁꯤ ꯈꯪꯂꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯅꯨꯄꯥ ꯑꯁꯤꯗ ꯑꯦꯝ ꯇꯧꯗꯨ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯜꯂꯝꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯂꯣꯏꯅ ꯑꯣꯟꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯅ ꯆꯥꯅꯕꯒꯤ ꯄꯣꯠꯁꯛ ꯈꯔ ꯄꯨꯗꯨ ꯂꯥꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯦꯛꯁꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯅꯨꯄꯥ ꯑꯁꯤꯗ ꯑꯩꯅ ꯈꯜꯂꯤ ꯋꯥꯈꯜ ꯑꯁꯤ ꯂꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯨꯟꯁꯤꯜꯂꯤꯕ ꯖꯣꯂꯤꯁꯤꯡ ꯑꯁꯤꯕꯨꯗꯤ ꯂꯣꯏꯅ ꯂꯧꯊꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯁꯤꯅ ꯍꯔꯥꯎꯔꯗꯨꯅ ꯃꯈꯣꯏꯅꯤ ꯃꯈꯨꯠ ꯁꯣꯛꯅꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯦꯛꯁꯅ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤ ꯑꯩꯅ ꯐꯤꯂꯤꯞ ꯍꯥꯏꯅ ꯊꯣꯜꯂꯕꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯛꯁꯅ ꯐꯤꯂꯤꯞꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯅ ꯅꯪ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯇꯝꯕꯤꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯦꯛꯁꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯔꯣꯟ ꯑꯁꯤ ꯇꯝꯕ ꯇꯥꯔꯕꯗꯤ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯪꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯦꯛꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯒꯤ ꯅꯔꯣꯜ ꯑꯗꯨ ꯑꯩꯉꯣꯟꯗ ꯇꯝꯕ ꯇꯥꯔꯕꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯂꯣꯏ ꯑꯩꯁꯨ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯦꯛꯁꯅ ꯅꯨꯄꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯔꯣꯟ ꯑꯁꯤ ꯇꯝꯕꯤꯕ ꯑꯁꯤ ꯊꯥ 3 ꯐꯥꯔꯛꯂꯝꯃꯤ ꯑꯗꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯐꯤꯂꯤꯞꯁꯅ ꯃꯦꯛꯁꯀꯤ ꯃꯔꯣꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯤꯂꯤꯞꯅ ꯃꯦꯛꯁꯀ ꯂꯣꯏꯅꯅ ꯖꯪꯒꯜꯗ ꯆꯠꯇꯨꯅ ꯃꯈꯣꯏꯅ ꯍꯤꯡꯕꯗ ꯆꯪꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯁꯨ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐꯤꯂꯤꯞꯅ ꯃꯦꯛꯁꯀꯤ ꯃꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯁꯨ ꯊꯥꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯃꯦꯛꯁ ꯑꯃꯗꯤ ꯐꯤꯂꯤꯞ ꯃꯈꯣꯏꯅꯁꯤ ꯃꯩ ꯈꯔꯕꯨ ꯊꯥꯒꯠꯇꯨꯅ ꯐꯝꯗꯨ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯦꯛꯁꯅ ꯃꯍꯥꯛꯀꯤ ꯕꯥꯏꯕꯜ ꯑꯁꯤ ꯄꯥꯗꯨꯅ ꯐꯤꯂꯤꯞꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯐꯤꯂꯤꯞ ꯅꯪꯁꯨ ꯑꯩꯒꯤ ꯕꯥꯏꯕꯜꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯁꯤꯕꯨ ꯊꯥꯖꯧ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕु ꯐꯤꯂꯤꯞꯅꯗꯤ ꯅꯣꯛꯇꯨꯅ ꯃꯦꯛꯁꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯒ꯭ꯔꯨꯞ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯂꯥꯏ ꯑꯃꯠꯇ ꯊꯥꯖꯗꯦ
ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕꯗꯤ ꯅꯣꯡꯊꯛꯇ ꯄꯥꯏꯔꯤꯕ ꯎꯆꯦꯛꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯐꯤꯂꯤꯞꯅ ꯃꯦꯛꯁꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯎꯆꯦꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅꯤ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏꯒꯤ ꯏꯁꯣꯔꯁꯤꯡ ꯑꯗꯨꯗꯤ ꯊꯋꯥꯏ ꯑꯣꯏꯅ ꯂꯩꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯃꯤꯠꯅ ꯎꯕꯁꯨ ꯅꯠꯇꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯎꯆꯦꯛꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯦꯛꯁꯅ ꯐꯤꯂꯤꯞꯀꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯕꯥꯏꯕꯜ ꯑꯁꯤꯕꯨ ꯐꯤꯂꯤꯞꯀꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯦꯡꯉꯨ ꯕꯥꯏꯕꯜ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯐꯤꯂꯤꯞꯅ ꯑꯃꯨꯛ ꯃꯦꯛꯁꯅ ꯃꯉꯣꯟꯗ ꯄꯤꯔꯛꯂꯤꯕ ꯕꯥꯏꯕꯜꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯅꯤꯛꯇꯨꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯅꯨꯡꯗ ꯏꯁꯣꯔꯕꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯅꯨꯡꯗ ꯀꯔꯤꯝꯇ ꯌꯥꯎꯔꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯐꯤꯂꯤꯞꯅ ꯃꯦꯛꯁꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯅꯨꯡꯗꯗꯤ ꯏꯁꯣꯔꯁꯨ ꯑꯝꯇ ꯌꯥꯎꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯃꯦꯛꯁꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯐꯤꯂꯤꯞꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯗꯤ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯉꯝꯗꯕ ꯖꯪꯒꯜ ꯑꯁꯤ ꯂꯩꯕ ꯖꯪꯒꯂꯤ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯐꯤꯂꯤꯞꯅ ꯃꯦꯛꯁꯀꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤꯅ ꯃꯔꯨꯞ ꯑꯣꯏꯕꯁꯤ ꯀꯥꯏꯅꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏꯅꯤꯅ ꯉꯥ ꯐꯥꯕꯒꯤ ꯊꯕꯛꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤ ꯊꯦꯡꯅꯕ ꯇꯥꯔꯕꯁꯨ ꯑꯃꯠꯇ ꯀꯧꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯦꯛꯁꯅ ꯑꯃꯨꯛ ꯐꯤꯂꯤꯞ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯇꯣꯞꯄ ꯃꯤ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟꯗ ꯅꯠꯇꯅ ꯂꯥꯏ ꯅꯤꯡꯕꯒꯤ ꯅꯤꯌꯣꯝꯁꯨ ꯑꯩꯅ ꯑꯃꯨꯛꯇꯪꯗ ꯌꯥꯝꯅ ꯊꯨꯅ ꯍꯣꯡꯗꯣꯛꯄ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯑꯗꯨꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯛꯁꯅ ꯑꯃꯨꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯐꯤꯂꯤꯞ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯐꯤꯂꯤꯞ ꯑꯁꯤꯗꯤ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯃꯩ ꯈꯔꯕꯨ ꯊꯥꯒꯠꯇꯨꯅ ꯉꯥꯕꯨ ꯂꯧꯗꯨꯅ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯃꯦꯛꯁꯅ ꯑꯃꯨꯛ ꯐꯤꯂꯤꯞꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯐꯤꯂꯤꯞ, ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯤ ꯏꯖꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯨꯞ ꯑꯣꯏꯔꯁꯤ꯫ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯅꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯙꯔꯃ ꯑꯁꯤꯗ ꯑꯩꯈꯣꯏꯅꯤꯅ ꯐꯠꯇꯕ ꯋꯥꯍꯩ ꯍꯥꯏꯅꯔꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯑꯔꯣꯏꯕꯗ ꯃꯦꯛꯁꯅ ꯐꯤꯂꯤꯞꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯐꯤꯂꯤꯞ, ꯑꯩ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯏ ꯐꯤꯂꯤꯞꯅ ꯑꯃꯨꯛ ꯃꯦꯛꯁꯇ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣꯏ, ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯅ ꯅꯪ ꯑꯁꯤꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯐꯤꯂꯤꯞꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯉꯥ ꯑꯁꯤꯕꯨ ꯃꯦꯛꯁꯇ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯃꯈꯣꯏꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯃꯨꯛ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯗꯨꯅ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯋꯥꯏꯈꯨ ꯑꯁꯤꯕꯨ ꯃꯈꯣꯏꯅꯤꯅ ꯌꯦꯡꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯑꯃꯨꯛ ꯐꯤꯂꯤꯞꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯦꯛꯁꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯒ꯭ꯔꯨꯞꯀꯤ ꯔꯨꯜ ꯈꯔꯕꯨ ꯊꯨꯒꯥꯏꯔꯨꯕꯗꯒꯤ ꯑꯩ ꯑꯁꯤꯕꯨ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯕꯂꯤ ꯀꯛꯅꯕꯒꯤ ꯄꯣꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯒ꯭ꯔꯨꯞ ꯑꯗꯨꯅ ꯍꯥꯠꯀꯦ ꯇꯧꯕꯗꯒꯤ ꯀꯟꯕꯤꯈꯤꯕꯅꯤꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪ ꯑꯃꯗꯤ ꯑꯩ ꯑꯁꯤꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯃꯦꯛꯁꯅ ꯑꯃꯨꯛ ꯐꯤꯂꯤꯞꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅꯤꯅ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯕꯣꯝ ꯀꯌꯥ ꯑꯃ ꯐꯨꯝꯁꯤ꯫ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯕꯣꯝꯁꯤꯡ ꯑꯁꯤ ꯄꯣꯈꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯠꯅꯕꯒꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤꯅ ꯃꯦꯛꯁꯅ ꯄꯣꯔꯛꯈꯤꯕ ꯕꯣꯝ ꯀꯌా ꯑꯃꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯨꯝꯂꯝꯃꯤ꯫ ꯃꯈꯣꯏꯅꯤꯅ ꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯤ ꯊꯥ ꯑꯃ ꯐꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯃꯨꯛ ꯃꯈꯣꯏꯅ ꯕꯣꯝ ꯐꯨꯝꯂꯝꯕ ꯁꯨꯔꯨꯡ ꯑꯁꯤꯗ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯟꯕꯨ ꯇꯥꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯦꯛꯁ ꯑꯃꯗꯤ ꯐꯤꯂꯤꯞꯅ ꯃꯩꯔꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯒ ꯃꯦꯛꯁꯅ ꯕꯣꯝꯒꯤ ꯃꯩꯅꯥ ꯑꯁꯤꯗ ꯃꯩ ꯆꯨꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯣꯝꯒꯤ ꯃꯩꯅꯥ ꯑꯁꯤ ꯑꯗꯨꯝ ꯆꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯛꯁꯀꯤ ꯍꯨꯏ ꯁꯤꯝꯕꯥ ꯑꯁꯤꯗꯤ ꯆꯥꯛꯂꯤꯕ ꯃꯩꯅꯥ ꯑꯁꯤ ꯇꯞꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯆꯥꯛꯂꯤꯕ ꯃꯩꯅꯥ ꯑꯁꯤ ꯆꯥꯛꯄ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯐꯨꯝꯂꯤꯕ ꯕꯣꯝ ꯑꯁꯤ ꯄꯣꯈꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯤꯝꯕꯥ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯁꯤꯗ ꯃꯦꯛꯁ ꯑꯃꯗꯤ ꯐꯤꯂꯤꯞꯄꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯒ꯭ꯔꯨꯞ ꯑꯁꯤꯁꯨ ꯂꯣꯏꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯛꯁꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯁꯤꯈꯤꯕ ꯁꯤꯝꯕꯥ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯕꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤꯅ ꯃꯈꯣꯏ ꯃꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯐꯤꯂꯤꯞꯅ ꯑꯃꯨꯛ ꯃꯦꯛꯁꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯖꯪꯒꯜ ꯑꯗꯨ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯂꯤ ꯍꯥꯏꯅ ꯈꯪꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤꯕꯨ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯥꯠꯄ ꯂꯥꯛꯈꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯃꯦꯛꯁꯅ ꯑꯃꯨꯛ ꯐꯤꯂꯤꯞꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯀꯔꯤꯝꯇ ꯄꯥꯈꯠꯄ ꯇꯧꯒꯅꯨ, ꯅꯪꯒꯤ ꯁꯛꯂꯣꯟ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯅꯤ ꯑꯩꯒꯤ ꯂꯩꯐꯝ ꯏꯪꯂꯦꯟꯗ ꯆꯠꯈ꯭ꯔꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯛꯁꯀꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯐꯤꯂꯤꯞꯅ ꯃꯦꯛꯁꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯏꯪꯂꯦꯟꯒꯤ ꯑꯉꯧꯕ ꯒ꯭ꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯤꯖꯩ꯫ ꯀꯔꯤꯒꯤ ꯀꯤꯖꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯏꯪꯂꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯖꯪꯒꯜ ꯑꯁꯤ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯐꯥꯗꯨꯅ ꯃꯈꯣꯏꯅ ꯂꯥꯟꯐꯥ ꯑꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯐꯤꯂꯤꯞꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯏꯪꯂꯦꯟꯒꯤ ꯃꯤꯑꯣꯏ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏ ꯖꯪꯒꯜ ꯑꯁꯤ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯐꯥꯕꯗ ꯁꯣꯏ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯛꯁꯅꯗꯤ ꯐꯤꯂꯤꯞꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯥꯜꯂꯦ, ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ꯫
Adu Philip nadi Max asi England dagi lakpa miyoy ni haini khangmadagi yamna sauduna mahakti Muhammad sibu thadokduna chatkirami matam asitadi Max na mu mahakna yamna nungsina loina du lakliba mahaki marub asi hairiba numit asidagi mu kainakirami masigi matungda Max na Muhammad si lerikliba asi mu matumna reglami matam asitang Max na sumna khalami haujikti aina Muhammad si leriba si itomda oirabanina aina island asibu thadokduna chattaba jaroi haina khanduna mahaki singjang asibu sinaduna yamna chawraba akangba ubo jalami amuksu mahakna usib janduna sumna khalami aina island asitagi nathokduna chatnabagi hima yamna thuna sadaba jade karigino haiba tarabadi tha amagi matungda hairi Muhammad sida yamna kallaba nonglei nusit kyama lakhani adubu nonglei nusit sing asi laktringaida aigi hi sibu saba loiraga Muhammad sibu thadokduna chatlagi haiduna Max na maki hi sibu saba loisanba horaklami Noma numino Max na maki hi si kanna saring matam asida mahaki manakta amuk Philip laklami amuksu Philip na Max na sumna hairami Max nang na yesibu kanbirakpani aina Muhammad sidagi nangbu chatnaba honabada nangi mateng aina soina fangani haiduna Philip na Max ki hi saba sida su mateng pangsalami matam asidi island asida ikang hongduna yamna kallaba nonglenu sibu laklami masina maram oibana makhoi ni si Max ki mayum tamna chendu laklami adubu nonglenu si yamna kanba sina maram oibana makhoi ni na pundon thamlamba makhoi na sajaba hi sibudi samuda se tawthadun chakhirami nongala matung asida mu Max amadi Philip na makhoi may masida gi tholakpa matam asitadi Muhammad sida uwa kyam tektu lerami madugi sumatakta makhoi na sajaba hi si yengmu matam asitadi hairiba hi sidi Muhammad si leramde masigi matungna Philip na Max na sumna hairami haujiti akhoi ni sajaba hi su Muhammad si leramdre adubu lakadruba punima numit asida akhoi gi travel group aduna Muhammad si laktuna akhoi ni sibu bali soiden katkani masina maram oibana punima numit si jawtringaida akhoi gi sa sing sibu ngakthoknabagi akhoi yungmi nakanda section tharong kya semru se yaiduna makhoi ni na wa kya bu machin thuptokuna lang kya ma thalami amuksu makhoi ni na Muhammad sida likli machet kya bu langna kiduna janu thamlami karigi makhoi ni na sum tawribano harbasu travel group aduna lakho matamda likli makhon sing si taba tarbadi makhoi ni si Muhammad si lei haiduna changlangna bigi oirami asumna sum matam haukhibana mu punima no medasi jawraklami matam astung Max na maki makhoi sib kaktatuna Philip to sun hairami haujiti aigi saktam asisu nakhoi gi travel group ki saktam adu sarage haiduna maki mamaya sida kari karan taisalami masigi matungda makhoi ni na lan haugadrubani na makhoi ni gi tongan tongan ba isor sib ningjarami matam astadi haidiba island asida Philip ki team gi fataba miyosing si loina laklami adugu Max nadi maki basi sib khongduna makhoi bu harpa lakleba travel group asibudi Max amdi Philip na lang thaktum thamliba maigai asolomda pudu laklami masigi matungda mu hairiba travel group asina simba haina khangnaba sikraba hui adugi mofam masigi manakta yorku matam astadi Max na mahakna lang thaktum thamliba thori sibu kakthalami masina maram oibana machin tumba wa kya amana travel kya amadi yungduna Muhammad si sikhirami nakal amoromdana mu travel group kya amana Max si mayum asida changlak motam astadi Max si team asina thaktum thamlamba bom asi pokhairaptuna travel sing asi loin sikhirami masig matungda Max amadi Philip na sumna hainarami haujikti akhoi bu harpa lakliba travel sing asi loin sikre haiduna makhoi ni na hawlakpa matam astadi sidabidi leramba nupa amana muk tel amana kaplaktuna Max ta palami adu Philip nandi jam sauduna mahakna paidi singjang asina ten kablak liba makhoi group asida langba matam astadi nupa asida Muhammad asida sikhirami masing matungda Philip na jungle asida hidak sema jaba mana kyabu nekhaiduna soktu leriba Philip ki thawa asid nairami masing matungda Philip na Max asibu layang lagliba si numit humni suraglami matam astadi Max ki anaba si faramde amuksu Max na Philip ta sumna harami haujite isoda siragani harami adu Philip namu Max sumna harami nang karimta pakhatpa tawgunu nang gena basi fanabagi aigi lefamadu chatuna Muhammadu leiba doctor adu da layang alu se harami masig matungda Philip na Max asibudi hi amada hapchanduna Philip ki lefamasi da pudu laklami Philip namu mahaki lefamasi yor matung astadi Muhammad si leiramba travel sing asina Max asibu makhoi gi jagnabani haina Hallakhi haina toromi matamasna Philip na makhoi gi miyosing asida sumna harami Max asi soktun leiribani harami masig matungda Muhammad si leiriba doctor amana
Maxi anabasi yengba horaklami amusu Philip na Max ta sumna hairami akhoi gi tribal group asidadi akhoi jengnaba oiba tarabasu anaba mi dadi khut thade anaba mi du hana lengani hairami amusu Philip na Max ta sumna hairami nangi anabasi faraga akhoi ni Muhammad sida soidana khut thongna hangani matamatuda maithiba mi dudi Muhammad sida soini siragani aduga hingawa mi dubudi Muhammad sida gi thadokini hairami aduga musu Philip na Max ta sumna hairami Muhammad si leiriba akhoi tribal group na sem liba rule si kanamtana indaba tarbadi mioi sing si loina hatui aduga akhoi ni su makoi na hairiba rule si indaba tarbadi Muhammad si da akhoi ni si hatu kidurni hairami masigi matungda hapta ame matung sinamo akhoi du hulei matam masida Max ki anaba si farami masina maram wabana Max amade Philip makoi ni si Muhammad sida khud thongna halami matam masida Max na maki marup Philip asi yamnung siraduna Philip ta sumna hairami Philip nang na yesibu Muhammad sida hatoklo aina nang mudi maithiba piba ngamlo hairami adu Philip namu Max ta sumna hairami marup aina nangonda khut thaba ngamlo haiduna mahaki singjang asubu haigalakpa matam masidi Muhammad sida England gi mioi kya ama laktuna Philip ta nomaina kaplaklami masina maram wabna Philip asi Muhammad sida sikhirami adu Max asidi Philip na sibasi ubada wakhan jama nungairamde masig matungda Muhammad silakliba England gi mioi sing asina jungle asi leramliba yum sing asi mai loina thadoklami masig matungda Muhammad silakliba England gi mioi sing asi kulunana Philip su Muhammad silakliba jahaz asi bu tongduna makoi England tamna sakhirami Max na mahaki England jaro matung asidadi sei 13 ki matungda mahaki nupi si ka thengnarami masina maram oibana Max ki nupi si su wakhan jama nungairami amuksu numidangi matamda Max na mai tiklingi matam asida mahaka thaina mahaki marup Philip kolonana jungle aduda mai tikmina khiba singudu loina ningsinglami masina maram oibana Max na mahaki marup Philip asi kauba ngamamde sinna si ulaga movie si ga roborami mayanu movie sub nungai biraba tarabadi channel subu sungsu sodana subscribe tawbiramu